Laingak ani chalaigada bill house da puthoknaba hill areas committee na laingak da sinakre hanadagi chanrakpa ek matamga chunaraktabadagi nauna semdorakpa nei laisiyo masang oiba wafam sing chingda loba hill house tax ADC gi makhada thamba Manipur gi chingi lamsing gi chakhut thorang economic planning sing thabak sing yauna budget planning amadi allocation da hill areas committee da sinaba state natraga center na chingi lamsing da chakhut thorang gi thabak paikhatpada ADC gi ayaba lauraga paikhat hanba state ki employee sing official sing amadi central sponsor program gi employee sing ADC na konba mafam da posting tarabade makhoi ADC da deputation da lakpa oina lawbuga loina tolop ADC gi kuthang da pigane employee official sing gi transfer tokthok toksin da ADC gi ayaba lawgadabane state amada laingak ani thokna chalai bagi mawong da semba bill house da puthokna ba hill areas committee na Manipur laingak ta sinakre Chengilam gi administration amadi Chengilam da paikhatpa thabak thoram sing da hill areas committee amadi autonomous district council da ahenba matik mayai pigadaba the Manipur hill areas autonomous district council bill 2021 hill areas committee gi maike dagi laingak ta langkhat kibane bill asina Chengilam da Manipur laingak natroga central government na Chengilam da chakhut thorang gi thabak sing paikhatpa matam da hill areas committee gi kuthang da ADC singi recommendation lauraga pangthoknaba yauna ahenba matik mayai kaya pide loina na chingda posting taba Manipur lenga ki employee sing amadi official sing loina na central sponsor program gi employee sing ADC gi makhada deputation da lakpani haina lawbaga makhoi gi tolop ADC gi kuthang da pigane loina na employee sing transfer tokthok toksin gi thabak sing ADC gi recommendation matungina tahongadore Manipur Legislative Assembly ge Hill Areas Committee na lawkiba warep ki matungina draft bill gi mawongda Manipur lengak ta langkhat khraba bill adu da mapungoina Hill Areas Committee amadi ADC singda Manipur gi Chingilam gi administration amadi management gi thabak thoram singda ahenba autonomy pihanba Chingilam da hojik lariba autonomous district council ge constituency masing ase kunthraga mathoi de hengaranba Hill Area Secretariat semduna ADC gi makhada paikhat pathabak singi management amadi coordination ge thabak tawhanba ADC ki makhada Meeoi taret na saba executive committee semduna maduna ADC cabinet oina thabak tawhanba hill house tax lobugi thabak ase ADC ki makhada pusilakpa chingi lamdam ge sengbat sagatpa amade economic planning gi damak thabak thoram sing the hill areas committee na mapung phana saruk yaba asina chingba yaure anoba bill asigi matungina ADC singi area da leriba mafam amabu chakhot thorang ge poram pomit kangthok nabagi damak urban area oina sakhangba mafam amabu special economic zone oina samgatnaba lam natraga lanthum donation tawba natraga khudol pot oina pibagi ayaba pire Myanmar ga tainaba ngamkhai paringda ADC gi makhada laiba lamda trade center na chingba hangdokpa ADC gi manungda laiba chingi lamsingda Myanmar ga internationally thakta lalol itik tawnaba mari lainana international highway samgatpagi thabak asi paikhananaba recommend tawbagi thabak ADC singna India government ta recommend tawba yahanbagi wafam bill asida yaure Manipur government natraga India government na chingi lamda samgat sagatpa amadi chakhot thaurangi thabak paikhatpa matamda hill areas committee gi kuthangda ADC gi recommendation yauraga tawhanbagi wafam anoba bill asida yaure chingi lamda samgat sagatpaga mari lainaba thabak singi ex officio chairman asi district commissioner singna ohellabasu madugi thabak sing aduna ADC da sinaraga tawhanba wafam su anoba draft bill asida yaure state lenga ki makhada leriba employee sing amadi official sing amadi Chingilam da posting tariba central sponsor scheme gi employee khuding maksu deputation da ADC gi employee oina lawbagi wafam su draft bill asida yaure loinana makhoi gi salary gi senfam su ADC gi khuthang da pibagi wafam palle masiga loinana employee sing amadi official sing asigi transfer tawbagi thabak su ADC recommendation yaudana tawba yahandabagi wafam su yaure the Manipur Hill Areas Autonomous District Council Act 1971 ge mahut sinabagi damak puthokliba the Manipur Hill Areas Autonomous District Council Bill 2021 ge matangda Manipur Legislative Assembly ge Hill Areas Committee ge chairman ke laisio na hai Constitution ge Article 371 sige matungina Manipur ge chingi lamda khundari ba miyoi singi ngaklo pire Manipur asi kumja lising amaga chamapan humbudraga nithoi da mapung phaba state oire loinana Article 371 sige makhada Autonomous District Council asi semkhibane Manipur na mapung phaba state oikraba matung fawbada district council asi phajana semlamdei
statehood phangdringayda leiramba ek aduda semdoklaga adumak lakhibani maram asina hill area gi mahut siliba member mayamna tara thokna khanaraga haukiba August 13 mat amato oina warep lauraga bill ama semgatlaga Manipur lengakta langkhatkibane bill asibu Manipur lengakna semdok semjin tawgadra natraga masimak adumak pass tawraga chanahangadra haibadu assembly da pukhatlaga ek onba yabra haibadu khanaraga lengakta thagat khrabane paugi mifam aduda hanagi speaker oiramba tn haukipna hai hanagi ariba ek asina chingi miyamgi thabak thoramsing paikhatpa matamda khudong chadaba kaya mayoknaba leiri maram asina chawkhot thawrangi thabak singda mapung phana mateng pangba yanaba kupna khanaraba matungda committee gi ware basi laukhibane maram asina masigi bill asi assembly da puthokpiduna thabak to onthokpirabadi chingmi singi chawkhot thawrangda chawna mateng oigani haikhe paugi mifam aduda MLA Alfred Kangam Atharna Hill area committee na haukiba chahi mari makhairom asi khanaraba matungda draft bill asi puthokpane anauba bill asida chingi lamgi chawkhot thawrangi thabak singda hena mijeng thamba ngamnaba thoksil khara yaure Hill area committee asi chingi lamda chawkhot thawrangi damak semkhibane chingi miyam amadi atai mafam singda leiriba miyam punna chatminaduna Manipur da sel thumgi lamda apunba masak ama pukhalangnaba honaba ngamgadoribane loinana state ke resource hengal hangadoribane draft bill asi house da lengangna puthokpiduna kupna khanaraba matungda ek olhan biduna Furuk masel marakta hena phaba mari sagatpa ngamgadoribane loinana mipum khudingmak democracy gi mahau asi mapung phana phangba ngamgadoribani haikhi paugi mifam aduda MLA singde korungthang Didi Thaisi Dr Charlton Lian Amo Nemsa Kipgen Yamthong Haukip su saruk yakhe COVID-19 gi vaccine gi booster dose kaphangadori COVID-19 gi laisut asibu ngakthoknaba vaccination gi thabak chathariba sida India gi oina ahum suba booster dose kapnabagi ayaba athuba matamda piragani haina National Institute of Virology gi director Dr Priya Abrahamna news agency singda phongdokhre agency dagi phangba paw asina makhata na hai covid vaccine gi ahum suba booster dose ase Covishield vaccine puthokliba Serum Institute of India gi chairman Cyrus Punawala yauna institute asigi akhang hai staff listing nipan henbada kapthokre United States ki oina su covid ki vaccine anida kapkhraba Meeoi singda booster dose ama amuk paksanna kapthoknabagi ayaba laingakna pikhiba laikhre India gi oina su vaccine anira kapkhraba singda booster oina atopa dose ama amuk kapagi tangai fadaba laibra haibadu laingaki researcher singna yamna kupna thijinbagi thabak chathari maram asina athuba matamda booster dose kapnabagi ayaba piraklagani haibagi thajaba lai haina Priya Abrahamna phongdokhe agency asiga khanaba unabada Priya na makhata na hai covid vaccine gi booster dose kapagi wafam ase India khakta natana malemgi laibak ayambada kupna thijinbagi thabak chathari masigi damak vaccine makhal tareta anauba changyeng kaya su chathaba hore adum oinamak malemgi laibak ayambada vaccine kapagi khongjel tapliba sigi yenglaga haujik makki oinade miyamda booster dose asi kapa haudanaba WHO na khangalakpa lai masigi mapung oiba maram asi lairaba amade ina khunba laibak singda vaccine kapagi chang asi yamna khenaba thengnarakpa sigine covid vaccine asi dose anima kaplabadi matam khara leiraga matik mayai chamtharaktuna laichet asi amukhanna launarakpa yabagi oithokpa lai adubu booster dose sizinaba asina miyoibagi immune system adu matam pumbagi oina kanna lehenba ngami haire hiram asigi matangda AIMS ke director Randip Gulerian hai COVID-19 laichet asigi anauba variant kaya leptana thorakpa maramna booster dose asi kapthokpa yamnamak mathau tai adubu vaccine asi sahi kudingi kapthokpa tangai phadabra haiba thijinba su tangai phade vaccine asigi booster dose kapthokraba Serum Institute of India ge chairman hai vaccine dose anima kapthoklabasu tha taruki matungdade haksangda yauriba immunity gi chang asi tapna hantharaki masidagi thingba ngamnaba dose anima kapthokraba miyoi singna tha taruki matungda booster dose asi tangai phadana kapthokpane Chengum Charuba miyoi taraga mari Laikannakhre Imphal East ki tongan ba mafam ahumdagi Chengum Charuba miyoi taraga mari ngarang numidang Jenims ta Laikannakhre haide press na phangba pawgi matunginadi lamlakta hoba hu chenba Chengum Charubadagi hospital da Laikannakhre sing adudi Kairau Bitra awang lekai dagi miyoi taruk Irilbung Kabui village dagi miyoi ahum amasung Bamon Kampu dagi miyoi mangane Hauki bayum sa kaisa numit ki numidang wairamda Irilbung kaithelda local gi manama sing yonba nupi amana Saruyeni haina yolaga lairambadagi lairaga thonglaga chakibane haidi ba Chengum adu thonglaga chaba matamda yamna mahau leikhi adumak pu Chengum adu charaba matung minute kharagi matungda leptana oba horakhe
Maduna maram oiraga makhoi haksangi phibam ka hena soksilakpadagi khudakta Jenims Hospital da pukhatuna Laikannakhre. Hospital da Laikannakhre sing adugi marakta chahi nauriba angang ani yaukhe. Adubu makhoi phibam adu khudong thiningai oidabadagi doctor na discharge tawkhre haide. Register tawkhiba mahiroi khudingmak mahi tamba phanghangadabani MSF. Manipur Sarkar ki makhada leriba Government Higher Secondary School singda 11 class ke admission process ta cut off mark ki notification ama thoklibasi revoke tawgadabani. Register tawkhiba mahiroi khudingmak mahi tamba phanghangadabani haina ngarang MSF ki maikaidagi Director Education Esta asetpa wafam khanghankhre. MSF ki chairol amana hairibana ngarang lup asigi mihut kangbu amana Education S ki Director unakhibaduda admission ga mari lainana online entrance test tawgadabani haiba wafam adu khanakhibaga loinana register tawkhiba mahiroi pumba masa masana apply tawrakhiba school singda loina admission phangangadabani haina taksinke mahiroi lupasigi maikaidagi sarkar gi higher secondary school seat capacity hengar hangadabani haina taksinkiba wafam adu Education S ki Director gi maikaidagi CC higher secondary school amasung Johnstone higher secondary school gi seat capacity hengar hangani haina thajaba pirakhe. COVID-19 pandemic na maram oiraga class 10 gi examination asi promotion pikhibana exam tawdana cut off mark thokpa si yaning dai thawong asi mahiroi singda manadaba miyeng yengbani haibaduna lup asina changsiliba khongjang asi mahiroi khunai amasung leibak miyam gi interest ni haide. PMJSY gi makhada Manipur gi khungang chamaga humbudra ni thoi gi lambi semgalaga ni minister. Manipur da PMJSY gi makhada tongan tongan ba khungang chamaga humbudra ni thoi gi lambi sing semgalaga ni loinana PMJSY phase 3 gi thabak sing su athuba matamda hauragani haina Rural Development Minister TX Biswajit na phongdokhre. Indiana ningtam khiba chahi humbudra ga manga surakpa kumon thawrongga mari lainana chahi asigi March 10 ga ni thoi dagi hauraga chayol humbudra ga manga chupna chathagadawriba Azadi ka Astrid Mahotsab ka mari lainana Manipur lenga ki Rural Engineering Department MSR RDN na sinduna Manipur gi tongan tongan ba mafam singda PMJSY gi makhada satharakpa seminar amadi u thabagi thawram gi saruk ama oina sana kaithel dagi laisan fawbo u pambi thabagi thawramda minister na wafam asi phongdokhibane. Minister na makhata na hai India asi hojik chakhot lamjelda manglom da sangsilli loinana Manipur da su chakhot thawrangi khongjel asi leptana yangsilakle. BJP na lusing balenga asi lakpadagi Manipur su hiram kaya da chakhotpa state ama oirakle. Malem gi oina honglagliba aing asagi phibam asi yenglaga aikhoina u pambi kaya thajinduna kaitharagliba mahausagi khallasi kalhongnaba hotnaba changi loinana uwa thajinbagi kanaba se miyam khangminaba tangai phade haikhe. Mahakna hai hanagi Prime Minister Atal Bihari Vajpayee gi matamdagi hogduna khungangi lamda lairiba miyam gi khunai lon senmit lon amadi mahi masing tambagi hiramda hena chakhot hanbagi tangai phadaba laire. Masigi damak khungang amadi city gi lamsingi marakta samnahanba lambi thongsu semgatuna punna chakhot minaba India ama ohenaba PMJSY gi thoksilasi hogdoklamkhibane. Loinana scheme asigi makhada manung hanjina laiba khungangi lambi thong kaya semgatuna chathok chasinda miyamna mayok naramba awaba kaya adu kohanba ngamle haikhe. Mahakna Manipur gi ching amadi tamda lairiba mipum khudingmakna apunbagi saktam ngakminanaba appeal tawkhe. Hawjik lairiba laingak asina Manipur da ban blockade laitaba state ama oihanba ngamle. Laibak asina chingmi amadi tamigi marakta nungsinabagi mari sagatpa ngamle. Aikhoi pumnamakna amatta oina wakhalon sagatuna apunbagi saktam ngakminanaba hotnaminarasi haina minister na appeal tawkhe. PMJSY phase 1 amadi 2 gi makhada Manipur da lambi thong kaya semkhre. Hawjik phase 3 gi makhada thabak sing paikhatnaba hotnari Manipur gi oina khungang chamaga humbudra ni thoida PMJSY gi makhada lambi sing semkatnaba thawrang leire. Manipur lengangna khungang chakhot hanabagi damak khudong chaba kaya miyamda piduna lakle. Fisavi singda weavers card yarn passbook kaya pire. Ukhrul district ki sana kaithel da leiriba miyam yauna district asigi mipum khudingmakna COVID laina dagi ngakthoknaba vaccine kapthokpiyu. Chingi lamda COVID vaccine kapthokpagi chang yamna nembagi pau phangi masi laibak thibane. Vaccine kapthokpana COVID thengnabagi amata ngairaba upai ni haikhe. Ngarangi khongchit adu the additional chief secretary MH Khan MSSRRDA gi chief engineer Panti Singh Thangmai amadi department ki makok thongba official kaya su saruk yakhe. COVID ki SOP laingak na tawragana balho micham na tawragana fine dukan sing hangba thingkhidrei mahiroi sing sangu sangu mahi sangda thomjin na hallei. Manipur da COVID-19 gi ani suba web na akan ba safu piraktuna misi mina kaya thokliba chairak asida state ki home department na tha asigi taretta order ama thoktuna October 12 phawba numidang curfew thamba yauna
कोविड संदोक थिंगनबा तोंगान तोंगान कांगलोन कया सेमखिबसिंग अदु मियामना ngaknadre laingakna sumijeng changkhidre laingakna tawragana balho michamna tawragana fine thihanba kanglon gi makhada mikhal gi thabak thoramsing pangthokpa minister na miyamga loinana khongchat chatpada thingkhidre class 11 da ming chanabagi damak Johnston Higher Secondary School TC Higher Secondary School amadi CC Higher Secondary School singda masing yamlaba mahiroi sing thomjilakhi Johnston Higher Secondary School da thomjilakpa mahiroi sing aduna pareng lepadu flyover yorokpa amadi SOP amata ngaktana pareng lepna basu ubada ngakpa oinakre state singi thogdok wathok state na loisingadabani Kiren Rejizu awang nongpok state singi marakta lamgi wahogdagi thokliba thogdok wathok sing asi mari leinaba state singna local level gi thakta sangtainaba purakadabani northeastern state sing lammunabagi wathok kaya Supreme Court ta loisindana leiribani state singi marakta nungsi chanana amadi tangdu leitana lahen bhaibasi state ki mathoni haina Union Law and Justice Minister Kiren Rejizu na ngasi phongdokre Manipur da yokna basareng thunglare mahausagum Manipur da yalhaunga oina marang kaina phanglam basareng nongna yokna na ba pandam gi makhada ngarang sareng macha chatret lom West Bengal dagi Imphal da purakre sareng macha sing adu Imphal da yaroklaba tungda Chief Minister Nongthongbam Biren amasung Fishery Minister Sorokhaibam Rajena lusingba kangbu amana ngarang numidang waidam lamphel pata leiba District Fishery Office ke pukri da thadakre thauram adu da Chief Minister na haiki Manipur da sareng marang kaina puthokna ba laingak asina thabak paikhat pa hore pak sana sareng macha yokna bagi damak tongan tongan ba state sing dagi sareng macha sing loduna Fishery Department ki makha da leiba pukri sing da yok pa hore thaurang asina mapung pharak lagadi mapan lamdagi state asida unna yomlaga upu da sareng pusilak pa leban bangam lagane Assembly session ngasi dagi hauraga nei numit mangani chathagadaba sitting ahum laigadaba Manipur Legislative Assembly gi nongju mifam ngasi dagi hauraga nei ngasi mifam hauba numitta house asige member oidamba Meeoi tare na laikhidabagi awaba phongane lainga ki bill kharasu puthoklaba yai thangja nongmaijing suti oigane aduga ningthaukabadagi amuk haugane Film Forum Manipur dagi ayaba lawbi gadabane Film Forum Manipur gi office ta Seyuti Films Production Manipur na nauna puthogadaba Manipur gi ahanba biopic film oigadoriba Mirabai Chanugi title register tawkhre Film Forum Manipur gi Vice Chairman Birendra Salam yauna forum gi maru oiba member singsu saruk yakhi RK Nalini Devi na producer oigadaba OC Mairana direction pigadaba film asigi story dialogue amadi screenplay manaubi na oire Film Forum Manipur gi executive committee na nauna puthogadaba India pumbada udnaba Sem sariba Manipur gi ahanba biopic film asi mai pakna puthokpada Film Forum Manipur gi maikaidagi pangba yaba mateng pangani haina thajaba thamkhre loidana forum asigi chairman su oriba samjet sabam mangol jawgi maikaidagi thauram aduga mari leinana mamangda Film Forum Manipur gi executive committee na lepkhiba warep amagi matungina Manipur gi mapandagi film company producer singna Manipur gi saknairaba Meeoi singi punsi warida yumpham oiba biopic film namduna puthokpada Film Forum Manipur dagi ayaba lahonanaba warep lawkhre angasi mapan lamgi Meeoi singna lamdam sigi chatnabi nat amadi culture bu lana uhalakadabadagi kannabagi damak Film Forum Manipur na lepkiba khongpham ni haina phongdokhi aroibada tabiriba pumnamakpu thagatchari